Manipur Police na lawkhatpa section thoranggi manung channa lona thingkhraba tongan-tonganba lalalupki active cadre ahum Imphal West amadi Bishnupur district tagi phare hairi. Imphal West district ki Narankonsin area dagi pharaba cadre ani adudi lona thingkhraba lalalup KYKL gi active cadre Thongam Nauba Mitai Sekumathoi amadi lona thingkhraba lalalup KCP Noyon gi active cadre Huidrom Parvas Singh Elias Nonil Sekulum Doini Makhoi ani dagi gari achauba ama mobile handset manga Aadhaar card ani sel oina lupa chamaga humputaraga loinana wallet ani phakatki Makhoi ani asi micham miyam amadi dukan singdagi sel khaibada chanawa miyoini hairi nakal amaromda Bishnupur district ki Taibul Chingmairong Mayai Laikai dagi pharba miyoi adudi lona thingkhraba lalulup KCP PWG gi active cadre Oinam Amar Elias Joy Sainipo Taret Mangondagi sim ahumga loinana mobile handset ani phagat pangam ki hairi makatarakpa update ta Arambai Tengol Dilusing Purel Korongan Bakuman Gilising Maghada Ima ise isan singa igi pal ngakpagi amato eba warep lomina kre hairi